COHSEM na Louba Class 12 exam Ngasidagi Houkhre. Mahut Sillamba ma Police ta Sinnakhre. Apunba mahiroi lising kuntra ka taruk chatret ka tarat na saruk yaduna. Council of Higher Secondary Education Manipur COHSEM na Louba. Kumsi chahi ki Class 12 examination Ngasidagi Houkhre. Ahauba numitta Chawyayma Higher Secondary School gi center da mahiroi amagi Mahut sinduna exam tharamba miyoy ama police ta Sinnakhre haire. Ngasi English thokpa numitta Galaxy Institute of Science Lilongge mahiroi amagi Mahut sinduna exam tharamba miyoy ama Chawyayma Higher Secondary School ge center dagi invigilator na fagat pangamkhe. Fagalaba miyoy adude Lilong dam dagi Jiul hak chahi kulumdoi ni haire. Faraba miyoy adu Thobal police ta Sinnakhre haire. Manipur gi lamachet amata sapo na Louba yaroi laingak na chapchana thengnagane CM Nagaland gi South Angami People's Organization sapo na state asigi mau miyambu Nagaland da changba thingkhiba duga mari lainana mai thadu na mangan khiba gari sing adugi compensation laingak na piragani haina Chief Minister NB na house ta thajaba pikre loinana Manipur gi lamachet amata sapo na Louba yaroi madugi damak laingak na chapchana thengnagani haina phongdokre sapo na mau miyam da tamnana athingba kaya piduna irang sagalabasu manaruba tawdana anauba lambi semduna mau miyam na Dimapur tamna chatpada ayat apan yawdana panthung yawba ngamle haina Chief Minister na house ta makhata na phongdokhe ngasi fam kibe assembly mifam ge calling attention motion waina sugnu kendra ge MLA ke Ranjit na pukhalakpa wafam gi paukhmoina wafam singasi phongdokhe banai calling attention motion aduda MLA ke Ranjit na lamdam asigi mau miyambu Nagaland da changbada thingba thamliba se kayam koina yengduna laikhigani haina hangkhe lamdam asigi miyambu phuba chaiba tawbagi mathakta gari mai thaba na chingba thawong kaya leptana chatharakpa ase matungda tawdana ba madiwaroi sin purangna balaingak na hwanapham thoi haikhe loinana sapo na claim tawduna Manipur gi lamsing lauksin gani haiba wafam da yumpham oiduna Nagaland Assembly election ga mari lainana board khomli haina su MLA Ranjit na house ta thamkhe wahang sing asigi paukhmoina house ki lusing basu oidiba Chief Minister NB na hai sensitive oiba issue oibana state anigi mari da akaiba laktana ba sapo ga manaruba tawdana mau miyam gi yaifana ba khongthang sing laingak na paikhatuna lakde masigi manung channa mau dagi juko tampak sangpham phauba lambi semlei mamangai da Nagaland lomdagi chalaga juko tampak tamna chalamba du ngasidi isagi lamda chatpada migi lam phaudra basu yare Nagaland amadi Manipur gi ngamkhai da chayena ba thogliba mafam singda security berek thamduna mikup nahum sing ngak seli haikhe maudagi Dimapur phaubugi bus service numit kharani gi mamangda hogdokre hairi belambi ase South Angami gi mafam sing phaubugi mahutta maram peren phauduna Dimapur yoba yare madugi damak lambi thong ningthina semle haikhe Chief Minister na makhata na hai sapo na sathagi behingsa gi oiba thogdok sing aduna maram oiraga Imphal da mau miyam gi kaithel hangdokre mau Imphal bus service thamle haikhe sapo ga onsin aduna manaru de haiduna makhoina Manipur gi lam lauki bai badude oithok loi matam supagi oiba waroi sinama purakna ba laingak no honari haikhe mai fangan khre haina laukhoki ba Ukhrul district ki khulkaya ngasi su mai fangdana lairi haibagi wakat lakle Ramuiba electricity ki kudong chaba phangan khre haina mari lena basing na laukthokra ba Ukhrul district ki manung hanjin ba Myanmar ga taina badal iba khulkaya ngasi phawba mai phangdabana khunja sing na chawna awaba mayok nari haina Ukhrul district ki MLA Ramuiba na house ta thamkhre assembly mifam gi wahang pahong gi matamda MLA Ramuiba na Myanmar ngamkhai ga nangna leriba Ukhrul district ke Ronsak Sahampung subdivision Rone khayang amadi phungtha hairiba khulsing ase ngasi phawba mai phangdana leiri haina khunja singi wakat lakliba se chumbra haina mari leinaba minister gi pukning chingsinkhe 2019 dagi 2023 phawbada reserve forest area lising taraga mare chatruka marfudraga mapan 10 sino mari hectare mai jakhe biswajen lamai thaba sing hena akan bachairak pinaba lo natraga ek athubada sembiyo Ranjit kumza lising ani taraga mapan dagi lising ani kulhumdoi ge January tha phawbada reserve forest area lising taraga mare chatruka marfudraga mapan 10 sino mare hectare mai chakhi haina forest minister TS Biswajit na house ta thamkhre aroi bada tabiri bapum namak po thagachare